ꯑꯍꯥꯟꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯈꯨꯗꯣꯡꯊꯤꯕ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯑꯃꯅ ꯃꯤꯇꯩ ꯃꯆꯥ CRPF ꯑꯣꯏꯕ ꯑꯣꯐꯤꯁꯥꯔ ꯑꯃ ꯉꯔꯥꯡ ꯍꯥꯏꯕꯗꯤ ꯃꯦ ꯇꯥꯡ 15 ꯏꯪ 2015ꯗ ꯖꯔꯈꯟꯗ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ ꯍꯥꯏꯔꯤꯕꯁꯤ CRPFꯀꯤ 23 ꯁꯨꯕ ꯕꯥꯇꯥꯂꯤꯌꯟꯗ ꯖꯔꯈꯟꯒꯤ ꯋꯦꯁ ꯁꯤꯡꯚꯨꯝꯗ ꯂꯩꯕ ꯆꯣꯇꯥꯅꯥꯒ꯭ꯔꯥ ꯔꯤꯖꯟꯗ ꯃꯥओꯏꯁꯀꯤ ꯃꯥꯌꯣꯛꯇ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯤꯉꯩꯗ ꯕ꯭ꯔꯖꯗ ꯁ꯭ꯇ꯭ꯔꯛ ꯇꯧꯔꯛꯄꯗꯒꯤ ꯍꯥꯏꯔꯤꯕ ꯏꯝꯐꯥꯜ ꯋꯦꯁꯇꯒꯤ ꯆꯍꯤ 93 ꯁꯨꯔꯕ ꯁꯦꯀꯦꯟड ꯏꯟ कमान श्री महाराबम प्रभो सिंह लेखिद्रे हाइरी हाइरिबा महाकी थवाइन मपुगी लेकोन इंग्लिश लेबो ओइरसनु हानिसु फुंदोंनारक्ली ऑफिशियल सिंगी मतुइन ऑपरेशन दु नुमिदांगी पुंग तरागा मखाय अदवाइदा सथकिबन हाइरी लोइन ऑपरेशन सथरिङैदा जंगल एरिया दु यामना कन नोंगताय हाइबा वफमसु फुंदोंनारक्ली आतोप पावमना सिरुई फेस्टिवल सरुक याबा लाखुसिंगी लंबीदा अपन पीदना सिक्योरिटी की अकन मथौरांग लखले था की कुंदगी कुंगमरी फाव उर्खुल की सिरुई खुल पांथोकदोरिबा सिरुई फेस्टिवल 2025 सरुक याबा लाखपा मियोई सिंग लंबी अपनबा अयेट अमत थोवंदनब इम्फाल उर्खुल लंबी परिंग सिक्योरिटी की अकन सेक्शन थरांग लखली मणिपुर पुलिस ने थदोरक बसियोल अमदा था की तरागा मथोइदा कोकीजौ बेलेस वॉलंटियर ईस्टर्न जोन KZBEZ को ऑर्गेनाइजेशन अमन मीडिया की कुथांग थादोरक बसियोल अमदा हंदक पांथोकदोरिबा सिरुई लिली फेस्टिवल 2025 सरुक यानब मितै सिंग कोकी ताबा मफम सिंग फावदुना सत्पा यारो हेना वार्निंग तौरकले हाबिकी पाव फंकी पाव से फंगबदगी डिस्ट्रिक्ट पुलिस ना ऑर्गेनाइजेशन सिगी मतांगदा कुमना थिगतपगी थबक सतकी अदुबो असिगुंबा KZBEZ को ऑर्गेनाइजेशन लेरंब थेंगनखिति मरम असना असिगुंबा लेइतब ऑर्गेनाइजेशन अमन प्रेसता पंथा थादरक वरोल्ड मियाम थाजबिगनो हाइरि थासी की कुंदगी कुंगमरी फाव पांथोकदोरिबा सिरुई लिली फेस्टिवल 2025 सिदा सरुक याबा लाखपा कम्युनिटी खुदिमकी मियोई सिंग लंबीदा अपन बायेतबा थोवंदनबा सिक्योरिटी फोर्स ना अकन सेक्शन थोरांगसिंग लौखल हाइरि अमरोमद सेंगदब सासिनबा वीडियो सिंगदगी मियामना सेक्शन बियो हाइबा वाफम थमलकपगा लोइदना कनागुमना अरानबा सासिनबा वीडियो थादोकले हाइबा खंगलबदी सेंट्रल कंट्रोल रूम की टेलीफोन नंबर 9233522822 दा पाव पिबिरो कनागुमना सोशल मीडिया अरानबा वाफम वीडियो सर्कुलेट तौरक थेंगनरबदी सेनरी विसिंगी मथक लीगल एक्शन लौगनी हाइरि अमरोमदना उर्खुल दा कुकी की लम इंची अमा फाव याउदे अमरो कोकी ग्रुप ने हाइजबा मन फोंदोरखिबा डायरेक्टिव अदु मियामदा असाबा पोननबा थौरांगनि हाइना NSA ना मखोगी स्टेटमेंट अमदा फोंदोरकपसु लेख्रबने मसा खंगद्रिबा कोकी कंगलुकी लुप अदुना थादोरखिबा डायरेक्टिव अदुना मरम ओइरगा कनागुंबा अखनबा कम्युनिटी अमना उर्खुल दा पांथोकदोरिबा सिरुई फेस्टिवल असि सरुक याबदा अपन मथोलकपा ताराबदी NSA ना काइदनुंग तुमिना खांगदुना लेथोकलोय हाइनासु फोंदोखिबने कुकी कंगलुम फुंदोक्सरीबा कुकी लैन हाइरिबा दुदा उखुल लैरिबा नागा टेरिटोरी असिगी इंची अमा फाव याउदे हेरकली सेरक्सिदा बेलेस वॉलंटियर ईस्टर्न जोन हाइरिबा कुकी ग्रुप अदुना फुंदोरखिबा मतुंगिना हदक मियामना थादोरखिबा डायरेक्टिव अदु लुप असिगा करिगुंबा मौंग अमतदा मरी लैनदि सु हाइरखरबने अमरोमदना सेकेंड एशियन कॉन्फ्रेंस ऑन फाइनेंस द खेत्री तमान इंडिया की नुपी हॉकरसिंगी मुद सिंदुना सरुक यारी Asian People's Movement and Development AMPDD ने सिंधुना ngarangdigi horaga thasigi taraga mapan phawba Nepal gi Kathmandu pangthokliba Second Asians Conference on Finance da All India Women's Hawkers Federation gi Working President Khetri Taman India gi Women's Hawkers gi mutsinduna saruk yari conference asi Kathmandu da leiba Radisson Hotel की दुकु हॉल पांथोकने अमसुम साउथ ईस्ट एशिया द लेबल लेबाक तराना सरुक यारिबा कॉन्फ्रेंस असि इंडिया की ओइनसु तुवान फील्ड थबक तोरिबा ऑर्गेनाइजेशन तरेट की डेलीगेट सिंग सरुक यारि कॉन्फ्रेंस असि well takes now for economics justice and climate action system sense not a climate change no climate justice without gender justice climate finance for 100% renewable energy contact and current challenges in our fight for transforming international financial architecture is part of our border fight economic and climate justice haiba hiram singda khanagani malem gi oina honglakliba ayinga sagi phiba masina south east asia dagi tuan saithing sing pirakliba saithing sing asibu thengnabada civil society organization women's organization hawkers samadi trade union singna lawgadaba thaudang gi matangda conference asida khanagani hari state asidagi manipur lenga ki mahut department Directorate of Environment and Climate Change IMC Kaithil gi organization sing yauna tuan ba miyoi singna single use plastic ki mayokta akan drive se tharibani
ꯗ꯭ꯔꯥꯏꯕ ꯑꯁꯤꯗ ꯈꯦꯇ꯭ꯔꯤ ꯇꯃꯥꯁ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯑꯊꯤꯡꯕ ꯊꯝꯈ꯭ꯔꯕ ꯁꯤꯡꯒꯜ ꯌꯨꯁ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯄꯣꯠꯂꯝꯁꯤꯡ ꯀꯩꯊꯦꯜꯗꯒꯤ ꯃꯔꯨ ꯐꯪꯅ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯕꯗ ꯀꯩꯊꯦꯜ ꯐꯝꯕꯤꯁꯤꯡ ꯄꯨꯟꯁꯤꯟꯗꯨꯅ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯂꯧꯔꯤꯕꯅꯤ ꯀꯟꯐꯔꯦꯟꯁ ꯑꯁꯤꯗ ꯈꯦꯇ꯭ꯔꯤ ꯇꯃꯥꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯅ ꯄꯤꯔꯛꯂꯤꯕ ꯆꯩꯊꯦꯡ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯍꯣꯡꯂꯛꯂꯤꯕ ꯑꯏꯪ ꯑꯁꯥꯒꯤ ꯐꯤꯕꯝꯁꯤꯡ ꯊꯝꯒꯅꯤꯁꯨ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗꯅ ꯃꯥꯟꯅꯕ ꯈꯨꯟꯅꯥꯏ ꯑꯃ ꯁꯦꯝꯅꯕꯒꯤ ꯄꯥꯟꯗꯝꯗ ꯒꯣꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯄ꯭ꯔꯥꯏꯚꯦꯠ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯡ ꯌꯦꯡꯁꯤꯜꯂꯒꯅꯤ ꯑꯃꯁꯨꯡ ꯄꯤꯔꯁꯤ ꯃꯉꯥꯜ ꯃꯍꯩꯔꯣꯏꯁꯤꯡꯗ ꯍꯥꯏꯔꯤꯕ ꯑꯦꯀꯥꯗꯦꯃꯤꯛ ꯀꯦꯝꯄꯦꯟ ꯑꯁꯤꯒꯤ ꯃꯈꯥꯗ ꯃꯥꯟꯅꯕ ꯈꯨꯟꯅꯥꯏ ꯑꯃ ꯁꯦꯝꯅꯕꯒꯤ ꯄꯥꯟꯗꯝꯗ ꯒꯣꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯄ꯭ꯔꯥꯏꯚꯦꯠ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯡꯗ ꯃꯤꯠꯌꯦꯡ ꯆꯪꯂꯒꯅꯤ ꯃꯁꯤꯗ ꯃꯤꯌꯥꯝ ꯑꯃꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯌꯨꯠ ꯑꯦꯟड ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟ ꯃꯥꯏꯁꯨꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ ꯆꯦꯔꯣꯜ ꯑꯗꯨꯅ ꯍꯥꯏ ꯀꯨꯝꯖꯥ ꯏꯪ 2023ꯒꯤ ꯃꯦ 3ꯗꯒꯤ ꯑꯣꯏꯔꯛꯂꯤꯕ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯕꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯂꯥꯟꯖꯦꯟꯅꯗꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡ ꯂꯦꯝꯅ ꯃꯍꯩ ꯇꯝꯍꯟꯅꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯂꯕꯁꯨ ꯃꯍꯩꯂꯣꯏꯁꯪ ꯈꯔꯅ ꯃꯟꯂꯤ ꯐꯤ ꯊꯤꯅꯕ ꯑꯃꯗꯤ ꯑꯦꯗꯃꯤꯁꯟ ꯐꯤ ꯂꯧꯅꯕ ꯊꯧꯔꯥꯡ ꯃꯈꯥ ꯇꯥꯅ ꯇꯧꯕꯤꯒꯅꯨ ꯂꯥꯟꯒꯤ ꯆꯩꯊꯦꯡ ꯐꯪꯂꯕ ꯃꯇꯨꯡꯗ ꯂꯥꯟꯖꯦꯟ ꯑꯗꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯅꯣꯡꯃꯒꯤ ꯈꯔ ꯄꯤꯖꯔꯒ ꯊꯝꯕꯤꯔꯤꯕ ꯏꯃꯨꯡ ꯀꯌꯥꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯗꯒꯤ ꯑꯦꯗꯃꯤꯁꯟ ꯐꯤ ꯅꯠꯇ꯭ꯔꯒꯅ ꯃꯟꯂꯤ ꯐꯤ ꯂꯧꯕ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯒꯤ ꯆꯠꯅ ꯂꯣꯟꯆꯠꯀꯤ ꯊꯧꯔꯝꯗꯗꯤ ꯍꯧꯖꯤꯛ ꯂꯝꯗꯝ ꯑꯁꯤꯗ ꯏꯪ ꯇꯞꯄ ꯂꯩꯕ ꯃꯥꯜꯂꯕꯁꯨ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜꯅ ꯏꯔꯥꯡ ꯑꯁꯤ ꯅꯝꯁꯤꯟꯗꯨꯅ ꯊꯝꯕ ꯈꯛꯇꯅꯤ ꯀꯔꯝꯕ ꯃꯇꯝꯗ ꯏꯔꯥꯡ ꯑꯁꯤ ꯍꯧꯒꯅꯤ ꯂꯣꯏꯁꯤꯟꯒꯅꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ ꯕꯐꯔ ꯖꯣꯟ ꯂꯦꯡꯗꯅ ꯂꯩꯔꯤ ꯁꯦꯟꯇ꯭ꯔꯦꯜ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯕꯁꯨ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯌꯥꯗ꯭ꯔꯤ ꯃꯤꯆꯝ ꯃꯤꯌꯥꯝꯗꯤ ꯂꯥꯏꯔꯗꯅ ꯃꯤꯇꯩ ꯌꯥꯎꯕ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯑꯃꯠꯇ ꯀꯥꯡꯄꯣꯛꯄꯤ ꯆꯨꯔꯆꯥꯟꯄꯨꯔ ꯆꯪꯕ ꯉꯝꯗ꯭ꯔꯤꯕ ꯑꯁꯤꯅꯗꯤ ꯃꯅꯨꯡꯗ ꯀꯔꯝꯕ ꯑꯦꯖꯦꯟꯗꯥ ꯂꯩꯕꯅꯣ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯑꯣꯏꯗꯨꯅ ꯂꯩꯔꯤ ꯍꯥꯏꯔꯤ ꯃꯔꯝ ꯑꯗꯨꯅ ꯅꯣꯡꯃꯒꯤ ꯁꯦꯜ ꯇꯥꯟꯗꯨꯅ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯣꯏꯔꯒꯁꯨ ꯃꯆꯥ ꯃꯁꯨ ꯂꯥꯏꯔꯤꯛ ꯇꯝꯍꯟꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯝꯕ ꯀꯌꯥ ꯊꯕꯛ ꯁꯨꯐꯝ ꯅꯣꯝꯐꯝ ꯈꯪꯗꯅ ꯂꯩꯔꯤ ꯊꯕꯛ ꯁꯨꯡꯐꯝ ꯅꯣꯝꯐꯝ ꯈꯪꯗꯕꯅ ꯃꯆꯥ ꯃꯁꯨꯁꯤꯡ ꯂꯥꯏꯔꯤꯛ ꯇꯝꯍꯟꯕ ꯉꯝꯗꯕꯒꯤ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯂꯛꯇꯕꯗꯒꯤ ꯅꯤꯁꯥ ꯆꯥꯕ ꯀ꯭ꯔꯥꯏꯝ ꯀꯌꯥ ꯃꯥꯌꯣꯛꯅꯕ ꯐꯥꯎꯕ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯄ ꯀꯌꯥ ꯌꯥꯎꯔꯦ ꯍꯥꯏꯔꯤ ꯆꯥꯎꯈꯠꯄ ꯂꯝꯗꯝ ꯑꯃ ꯑꯣꯏꯅꯕ ꯃꯥꯟꯅꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯅꯕ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯕ ꯆꯪꯏ ꯑꯩꯈꯣꯏ ꯈꯔ ꯃꯄꯨꯡ ꯐꯥꯅ ꯂꯥꯏꯔꯤꯛ ꯇꯝꯂꯒ ꯏꯔꯝꯗꯝ ꯑꯁꯤ ꯆꯥꯎꯈꯠꯄ ꯑꯣꯏꯔꯣꯏ ꯂꯩꯉꯥꯛꯀꯤ ꯁ꯭ꯀꯨꯜ ꯈꯔ ꯑꯃꯗꯤ ꯄ꯭ꯔꯥꯏꯚꯦꯠ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯡꯗꯁꯨ ꯂꯩꯇ ꯂꯥꯏꯔ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯑꯃꯗꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯅ ꯑꯦꯗꯃꯤꯁꯟ ꯇꯧꯕꯗ ꯃꯥꯔꯛ 3 ꯁꯨꯗꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯕꯨ ꯏꯟꯊꯣꯛꯄꯒꯤ ꯊꯧꯑꯣꯡ ꯇꯧꯕꯤꯒꯅꯨ ꯂꯥꯟꯖꯦꯟꯅꯔꯛꯄ ꯃꯍꯩꯔꯣꯏꯁꯤꯡꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯗ ꯃꯈꯜ ꯑꯃꯠꯇꯒꯤ ꯁꯦꯜ ꯂꯧꯕꯤꯒꯅꯨ ꯂꯣꯏꯅꯅ ꯏꯗꯨꯀꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅꯁꯨ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕꯁꯤꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯁꯤꯟꯕꯤꯅꯕ ꯑꯃꯗꯤ ꯃꯍꯩ ꯇꯝꯕꯗ ꯆꯪꯕ ꯃꯔꯤ ꯂꯩꯅꯕ ꯄꯣꯠꯂꯝꯁꯤꯡ ꯃꯇꯝ ꯆꯥꯅ ꯌꯦꯟꯊꯣꯛꯄꯤꯅꯕꯁꯨ ꯆꯦꯔꯣꯜ ꯑꯁꯤꯅꯁꯨ ꯑꯄꯤꯜ ꯇꯧꯔꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯑꯇꯦꯟꯕ ꯄꯥꯎ ꯈꯔꯅ ꯑꯃꯨꯛ ꯂꯩꯃꯈꯣꯡꯗ ꯆꯪꯁꯤꯜꯂꯝꯕ ꯑꯅꯤ ꯀꯟꯕ ꯉꯝꯈ꯭ꯔꯦ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯆꯍꯤ 2 ꯍꯦꯜꯂꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯨꯛꯅꯔꯤꯕ ꯐꯨꯔꯨꯞ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯕ ꯌꯥꯗꯅ ꯂꯩꯔꯤꯉꯩꯗ ꯆꯍꯤ 60ꯔꯣꯝ ꯁꯨꯔꯕ ꯃꯤꯑꯣꯏ ꯑꯅꯤ ꯂꯩꯃꯈꯣꯡ ꯇꯝꯅ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯇꯣꯡꯂꯒ ꯂꯥꯛꯄꯒꯤꯗ ꯑꯥꯔꯃꯤꯅ ꯀꯜꯂꯕ ꯃꯇꯨꯡꯗ ꯁꯦꯛꯃꯥꯏ ꯄꯨꯂꯤꯁꯇ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯄꯨꯂꯤꯁꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 5:45 ꯇꯥꯕꯗ ꯍꯩꯀ꯭ꯔꯨꯖꯝ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯁꯧꯔꯥꯏꯁꯝ ꯁꯨꯔꯟꯖꯣꯏ ꯆꯍꯤ 89 ꯑꯄꯣꯛꯄ ꯑꯦꯁ ꯀꯥꯔꯇꯤꯛ ꯑꯃꯁꯨꯡ ꯇꯣꯞꯈꯥꯕꯤ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯏꯔꯣꯝ ꯖꯥꯏꯆꯟꯗ꯭ꯔ ꯆꯍꯤ 62 ꯑꯄꯣꯛꯄ ꯏꯔꯣꯝ ꯀꯨꯃꯥꯔ ꯀꯧꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨ ꯀꯥꯟꯇꯣ ꯁꯥꯕꯜꯗ ꯍꯥꯡꯕ 2/8 GR ꯂꯩꯃꯈꯣꯡꯒꯤ ꯇꯤꯝ ꯑꯃꯅ ꯐꯥꯔꯕ ꯃꯇꯨꯡꯗ ꯁꯦꯛꯃꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯈꯨꯠꯁꯤꯟꯅꯔꯛꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯔꯤꯄꯣꯔꯠ ꯇꯧꯔꯤ ꯃꯤꯑꯣꯏ ꯑꯅꯤ ꯑꯁꯤꯅ ꯍꯣꯟꯗꯥ ꯑꯦꯛꯇꯤꯚꯥ ꯑꯃꯗ ꯄꯨꯟꯅ ꯇꯣꯡꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯃꯈꯣꯏꯅ ꯃꯩꯇꯩꯁꯤꯡꯅ ꯈꯨꯟꯗꯥꯔꯤꯕ ꯃꯐꯝ ꯑꯗꯨ ꯍꯦꯟꯗꯣꯛꯂꯒ ꯊꯧꯗꯨꯅ ꯂꯩꯃꯈꯣꯡꯂꯣꯝꯗ ꯆꯪꯁꯤꯜꯂꯝꯕꯅꯤ ꯃꯈꯣꯏ ꯑꯅꯤ ꯃꯩꯇꯩ ꯑꯣꯏꯔꯝꯕꯗꯒꯤ 2/8 GR ꯂꯩꯃꯈꯣꯡꯒꯤ ꯀꯥꯡꯕꯨꯅ ꯐꯥꯗꯨꯅ ꯄꯨꯊꯣꯛꯂꯛꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯁꯦꯛꯃꯥꯏ ꯄꯨꯂꯤꯁꯇ ꯁꯤꯟꯅꯈꯤꯕꯅꯤ ꯁꯦꯛꯃꯥꯏ ꯄꯨꯂꯤꯁ ꯁꯤꯟꯅꯗ꯭ꯔꯤꯉꯩꯗ ꯃꯤꯌꯥꯝꯅ ꯃꯈꯣꯏ ꯑꯅꯤꯗ ꯍꯪꯕꯗ ꯃꯈꯣꯏ ꯑꯅꯤ ꯁꯦꯛꯃꯥꯏꯗ ꯆꯠꯂꯤꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯏ ꯍꯥꯏꯔꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯃꯄꯥꯟ ꯂꯝꯒꯤ ꯄꯥꯎ ꯑꯃꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯂꯤ ꯖꯔꯈꯟꯒꯤ ꯕꯣꯀꯥꯔꯣ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯧꯏꯁꯀꯤ ꯏꯔꯥꯡꯅ ꯁꯣꯛꯍꯜꯂꯤꯕ ꯃꯐꯝ ꯑꯃꯗ ꯉꯔꯥꯡ ꯆꯍꯤ 82 ꯁꯨꯔꯕ ꯃꯤꯑꯣꯏ ꯑꯃ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯂꯦ ꯍꯥꯏꯅ ꯄꯨꯂꯤꯁꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡ ꯍꯦꯝꯂꯥꯜ ꯄꯟꯗꯤꯠ ꯀꯧꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯗꯨꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯅ ꯍꯥꯏꯈꯤ ꯃꯍꯥꯛ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯕꯣꯀꯥꯔꯣ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯅꯥꯋꯥꯗꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯀꯣꯀꯤꯕꯦꯂꯥ ꯈꯨꯟ ꯃꯅꯥꯛꯇ ꯂꯩꯕ ꯗꯥꯔꯥꯗꯤꯠ ꯐꯣꯔꯦꯁꯇ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯕꯅꯤ ꯍꯥꯏꯔꯤ ꯑꯃꯁꯨꯡ ꯕꯥꯔꯃꯣꯒꯤ ꯁꯕ ꯗꯤꯕꯤꯖꯅꯦꯜ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯕꯤ.ꯑꯦꯟ. ꯁꯤꯡꯍꯥꯅ ꯍꯥꯏꯈꯤ ꯃꯤꯍꯥꯠ ꯑꯁꯤ ꯃꯧꯏꯁꯀ ꯃꯔꯤ ꯂꯩꯅꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯩꯅꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯊꯤꯗꯣꯛꯅꯕ ꯍꯧꯖꯤꯛ ꯊꯤꯒꯠꯄꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯍꯥꯏꯔꯤ ꯇꯦꯟꯗꯔ ꯑꯁꯨꯝꯅ ꯃꯌꯥꯝꯗ ꯊꯝꯖꯔꯝꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ